Lamdam asigi National Highway singda pot chei amasung passenger puriba gari singda Ayet Apan Pihandanaba loukhatlakpa chekshing thourang sing yengshinnaba Joint Committee ama Semnaba High Court of Manipur na State leingak Yathang Taothakhre Hiram asiga mari leinana Imphal East District ke manung channa luwang sangbam mayai lekai dagi yanglem mangi kauba miyoi amana kunjalising ani kun hundoida PIL ama Manipur High Court da thaki PIL adugi matung inna court asina Imphal Dimapur National Highway amasung Imphal Jiribam National Highway da life saving drugs amasung tangai phadaba potlam kaya yangna passenger puriba gari sing ngak sennaba matik chaba security pinaba interim order ama chahi adugi me 19 da thokhi adum oinamak court ki order adu leingak na thabakta onthoraktabadagi contempt case ama amuk thakibani luwang sangbam dagi wai mangina Thangalakhiba contempt case adugi respondent na Manipur gi Chief Secretary yauna miyoi mapan na oidi High Court of Manipur gi Chief Justice D Krishna Kumar amasung Justice A Guneshwar Sharma gi bench na tha asigi kunda Chathakiba hearing amada National Highway ani asida potchai amadi passenger puduna chatliba gari singda Ayet Apan Pihandanaba loukhatlakpa thabak thourang sing yengshinnaba Joint Committee asi Semnaba khangankibani Hiram asiga mari leinana leingak na loukhatlakpa thabak thourang sing adu affidavit oina court report ama lakriba February 19 fawbagi manungda thagatlaknaba su court asina khanganki hainasu pau asina makataki